Manipur Muthatlo Haina Maha Regiment Chatkhiba Thawong Governor Chief Secretary Amadi Security Advisor ki Maraktagi Amagi Order Yaudana Maha Regiment Thawong Adu Chathabang Amloi Jungle Sunataba Imphal Mayoli Kilometer Taruk ki Lambida President Rule Thamlingai Chatpangamdaduna Helicopter Tongduna Ras Bhavan Tamna Governor Chatkhiba India Lenga ki Luchingbo Oidiba Prime Minister Narendra Modi Amadi Home Minister Amit Shahana Ikaifam Thokpani Haina HANNAGI Chief Minister Okram Ibobi na Phongdorakkhre Waphamasing asi BT Rota Laiba Congress Bhavanda Indiana Ningtam Laba Matung Ihan Hanba Prime Minister Oikiba Jawaharlal Nehru gi Humpumatoi Suba Dead Anniversary Pangthokpagi Tharamda Phongdokhibani Mahakna Makha Taraduna Phongdokhibada Manipur asi India gi Manung Chandre Haina Center na Phongna Lauthokpirabadi Puwari dege Hongna Isana Isagi Lam Ngakchaduna Lakpagum Isana Ngaktuna Ingna Panba Lamdam Ohenbiro Madunatana India gi Manung Channa Nathaiduna Thamba Yaningde Gwaltabigi Maha Regiment ki Thawong adugi maramda athubada Governor na miyamda sengdokpam thoi wafam adu namsinduna thamkiba tarabadi logi oiba mating phawba lawrakani kaidonungdasu wafam adu taraina lawroi amaromda hojik Manipur gi ruling party gi MLA amana CSO amadi miyam sing hana punsin biyo haiba wafam Ekainingaini opposition leader sing amadi assembly Yorakpa ngamdraba MLA sing yaudana leidiba MLA sing hana punsinduna lengak amasemnaba hotnaba tangai fadaba thawongni haina lawi haina mahakna phongdoki pangthokiba thoram aduda MPCC ki president Kaisam Megachandra CWC ki member Gaikhangam yaungna tongan ma Congress party ki luchingba sing amadi official kyana laikhidraba luchingba ki mafamda leisukatuna ikaikhumna botki akhoi di atai Constitution piba akoida right haiba tare kanano sidaida order tawrisi kanano haiba se PIL ma court tawta di lot pa yaroidna yagadro RTI ma taw kanda da kanano order tawisi lot pa yagadra ba Maha Regiment du di aidi saudi ba moidi duty tawba lakpani moidi kanago mai competent authority ki order ma yaudna moi su tawroi haiba se this is my firm belief Congress ki di Manipur kaiba yaroi Manipur ki territorial integrity kaiba yaroi Masidaida Manipur manungda India ki map manungda Manipur ki map manungda Manipur thaba yaroi haiba targadi madu security deploy torisi kanano defense minister home minister this is their responsibility si BJP ki MLA sing yauna moi thidokadamne aba mase governor unagadamni prime minister unagadamni home minister unagadamni moi mada koi service darkar le kandi we are always at their disposal anytime akoi chachi karigino chira Manipur thabi yaroena Maha Regiment na hairise home ministry degi leibra aduga security advisor da natra governor daira masi appropriate action logadabne se home minister da or natra defense minister or natra prime minister da akoi matam punamakta ready lei ado Manipur manung da bu Manipur thabi yaroi haibisibu si loiradra ba sebo aduna masida Congress ki stand di hai akoina haijirisini Manipur ki apunba territorial integrity da any type of singna ba akoi suya yaroi Manipur da Manipur habi yaroi haibisi masi loira